Kuki singna Phajinduna Thmliba Nupamacha ani oinam thoithoi amasung thokchom thoithoibabu condition amata Yaodana Thadok Kadabni haina ima Meira Paibi look Wangjing Hodamba maningna taksinkhre. Kuki singna chahi nauriba naha ani Phajillaga terrorist ki thawong chathaduna wafam kaya fongdorakpabu yaningdaba fongdoktuna ngarang numidang ima Meira Paibi look Wangjing Hodamba maning laikai asida leiba Pioneer Club loinana wangpa koga khutsamnaduna Wangjing Hodamba maningi Meira sanglenda khongjang changsinki yamna democratic oiba maongda changsinkiba khongjang aduda Kuki singna oinam thoithoi amasung thokchom thoithoibabu Kuki khutlai paiba singna Phajinbabu athuba matamda condition amata Yaodana Thadok Kadabni haiduna kholau kaya lauki loinana state government amasung central government na Nupamacha ani adubu tekta kaidana imung manungda khutsinbinaba taksinki Hakiba angang ani asibu condition amata Yaodana thadokpirao haina kholau asi laujabani mama oibisingna Hakiba angang asigi mama ani sigi tengtha khontaba ngamdre Pioneer Club ki ima ibensingnasu mama oibi ani sigi awabada sarok yajaduna kholau asi laujabani Central Sarkar amadi state sarkarna angang ani asibu athuba matamda akanba miyeng changchinbiduna mama apa anida sinabiyo haina haijari